Hi, I'm Soraidi. Ngasidi paro space ke noun amadi magi typesingdu nainadu namtang yengsi. Paro space yengo akoina ngangna sangnariba loan ase akoina magi saruk masa masa thokna thukaira yengba kanda saruk kaya thokna leibage hai kanda saruk nipan thokna leibako. Haibidi paro space se makan kya subage haiba kanda makan nipan suyeba. Si makan nipan suyi haise kanagum oza kharana natraga garmar kharadadi mapalana iganebako. adu khara dana nipan nan igani karigino hai kanda khara mana sigi adjective chida determiner hai wahai se hapsil laga tammi khara mana adjective ta determiner je hap tabita tongan na nei nei aduna mapan subo ka aduna magi watching je tongan tongan ba saruk sing je siji noun pronoun verb adjective adverb preposition conjunction interjection hairiba makhan nipan se asina part of speech haise sagalakpane yo si makhan nipan haise kaino si noun jina si makhan nipan je karino oiduji moi oiduji kaisu nate what amamam ne what amamam samnai kanda I go to school haibisda I haibisi what amani go haibisi what amani to haibisi what amani school haibisi what amani tongan ba what amamam ne tongan ba what amamam se sigi I haibisina pronoun oirni go haibisina verb oirni to haibisina preposition oirni school haibisina noun oirni sumaina tongan ba moi kangbu se tongan ba what oiriba moi se samjinnaraga sentence semaga aikoina loan haiba loan se ngangna sakna doineba aduna akoina ngangna sakna riba loan khudimak sigi haurakpham magi tongan ba sarupsing partsing hairagadi macha macha hayona haido hairagadi sigi nipan sine khaido kadoi sigi nipan se phajana khangaba matungda aikoina nipan sibu sagatlaga phajaba muongda english da wahai pareng semba amadi ngangba haigadoribane aduna paro speech se ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯑꯃꯒꯤ ꯑꯣꯏꯅꯗꯤ ꯑꯃꯗꯤ ꯏꯪꯂꯤꯁ ꯉꯥꯡꯕ ꯄꯥꯝꯖꯕ ꯅꯠꯇ꯭ꯔꯒ ꯏꯪꯂꯤꯁꯁꯦ ꯆꯨꯝꯅ ꯏꯕ ꯄꯥꯝꯕ ꯃꯣꯏꯒꯤ ꯑꯣꯏꯅꯗꯤ ꯀꯝꯄꯜꯁꯔꯤ ꯊꯋꯥꯏꯅꯦꯕ ꯑꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯦꯟꯇꯦꯟꯁ ꯑꯃ ꯁꯥꯒꯠꯂꯛꯄ ꯌꯥꯒꯗꯕ ꯅꯠꯇꯦꯕ ꯁꯤꯁꯤꯡꯁꯤꯅ ꯄꯨꯜꯂꯒ ꯁꯦꯟꯇꯦꯟꯁ ꯑꯃ ꯁꯥꯒꯠꯇꯣꯏꯅꯦꯕ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯥꯏ ꯒꯣ ꯇꯨ ꯁ꯭ꯀꯨꯜ ꯍꯥꯏꯕꯁꯤꯗ ꯑꯥꯏ ꯒꯣ ꯇꯨ ꯁ꯭ꯀꯨꯜ ꯍꯥꯏꯕꯁꯤꯗ ꯌꯦꯡꯉꯣ I go to school hay tongan ba what I go to school what tongan ba what mari sina pullaga sentence ase semgibaneba maram aduna sentence semgiba maram oraga sigi tongan ba watching ase si noun sigi mathau sina karino kawaida hapakadoino pronoun sina karino mai mathau sina karino kawaida sinarakadoino verb sina kawaida sinaratuino haibajing se sigi part of speech sigi tongan ba makhan nipan sida tamakadoribneba aduna ngasigi oinadi yan hana noun amadi magi tongan ba magi manungdu chanba magi type sub type singdo naina sebako okay pakhalongdrose sida noun haira kadai bu khangnai cham na khoi dum khangse noun haira ga maming khangna bai cha tomba kana gumba mi amada akhoi anga ama poe angang sida maming ama thuoleba sumana ma khakta khangna nangai maming ni ko thuolise adu itardi masi je over noun kaurane that is noun amagi maming ne sumana noun yengo aduga mu ꯑꯩꯈꯣꯏꯅ noun haidi maming khangnaba haibane maming khangnaba table ji maming khangnadra karigumba pot amada piba maming natra natraga ꯑꯩꯈꯣꯏꯅ ꯁꯥꯗꯕ ꯄꯤꯕ ꯃꯃꯤꯡꯁꯦ ꯀꯥꯎ ꯍꯥꯏꯔꯤ ꯗꯣꯛ ꯍꯥꯏꯔꯤ ꯁꯨꯃꯥꯏꯅ ꯄꯤꯔꯤꯕ ꯄꯣꯠ ꯑꯃꯗ ꯃꯐꯝ ꯑꯃꯗ ꯍꯩꯔꯣꯛ ꯍꯥꯏꯔꯤ ꯂꯝ ꯑꯃꯗ ꯄꯤꯕ ꯃꯃꯤꯡꯁꯦ ꯀꯔꯤꯒꯨꯝꯕ ꯃꯃꯤꯡ ꯑꯃ ꯄꯤꯕꯁꯦ ꯑꯁꯤꯕꯨ noun ꯀꯧꯋꯦꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯃꯃꯤꯡ ꯈꯪꯅꯕ ꯋꯥꯍꯩꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯈꯪꯅꯕ ꯋꯥꯔꯗꯇꯣ ꯋꯥꯍꯩꯗꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯧꯋꯦꯕ noun ꯀꯧꯋꯦꯕ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯕꯣꯏ ꯗꯦꯜꯂꯤ ꯕꯨꯛ ꯑꯣꯅꯦꯁꯇꯤ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏꯅꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯦꯡꯉꯨꯀꯣ noun haibase asi makhal ani thokna khaidokpa yaeba ko kari thokna khaidokpa ya he kanda abstract noun haibamga concrete noun haibamga yengo abstract noun haibisina kari no concrete noun haibisi kai nomti yengse abstract haibide koina uba sokpa paiba thengba kapti yaroideba pot oidoine concrete noun hairagadi koina paiba sokpa thengba yakadoine samna kadi ma example yengje ko koina kainosibu joy haraꯎꯕ ꯍꯥꯏꯕꯁꯤꯕꯨ ꯅꯠꯇ꯭ꯔꯒ honesty ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯍꯥꯏꯕꯁꯤ ꯇꯥꯞ ꯄꯥꯏꯔꯒ ꯊꯦꯡ ꯈꯣꯠꯂꯒ ꯎꯗꯨꯅꯒ ꯇꯧꯕ ꯌꯥꯕ꯭ꯔꯕ ꯌꯥꯗꯦꯗꯅ ꯑꯩꯈꯣꯏꯁꯤꯅ ꯑꯗꯨꯒꯨꯝꯕ ꯃꯃꯤꯡ ꯈꯪꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯒꯨꯟ ꯑꯗꯨꯒꯤ ꯃꯃꯤꯡ ꯈꯪꯅꯔꯤꯕ ꯑꯗꯨꯒꯨꯝꯕ noun ꯑꯗꯨꯕꯨ abstract noun ꯀꯧꯋꯦꯕ ꯑꯩꯈꯣꯏꯅ ꯄꯥꯏꯔ ꯁꯣꯛ ꯇꯦꯕꯜ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯄꯥꯏꯔ ꯁꯣꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯣꯝꯕ ꯍꯥꯏꯕꯁꯤ ꯄꯥꯏꯔ ꯁꯣꯛꯄ ꯌꯥꯏ
ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕꯁꯤꯅ ꯀꯔꯤ ꯀꯧꯋꯦꯕ ꯀꯟꯀ꯭ꯔꯤꯠ ꯅꯥꯎꯟ ꯀꯧꯋꯦꯕ ꯁꯤꯒꯤ ꯀꯟꯀ꯭ꯔꯤꯠ ꯅꯥꯎꯟꯁꯦ ꯑꯁꯤꯃꯨꯛ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯊꯨꯒꯥꯏꯕ ꯌꯥꯏꯕꯀꯣ ꯀꯔꯤ ꯀꯧꯕ ꯌꯥꯏ ꯀꯥꯎꯟꯇꯦꯕꯜ ꯍꯥꯏꯕ ꯑꯃ ꯑꯟꯀꯥꯎꯟꯇꯦꯕल ꯍꯥꯏꯕ ꯃꯁꯤꯡ ꯊꯤꯕ ꯌꯥꯕ ꯍꯥꯏꯕ ꯑꯃꯒ ꯃꯁꯤꯡ ꯊꯤꯕ ꯌꯥꯗꯕ ꯇꯦꯕꯜ ꯍꯥꯏꯕ ꯄꯣꯠꯁꯤ ꯃꯁꯤꯡ ꯊꯤꯕ ꯌꯥꯕ꯭ꯔꯥ ꯄꯦꯟ ꯕꯨꯛ ꯁꯤ ꯃꯁꯤꯡ ꯊꯤꯕ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯈꯣꯏꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯥꯎꯟꯇꯦꯕꯜ ꯅꯥꯎꯟ ꯀꯌꯥ ꯀꯔꯤꯒꯤ ꯃꯈꯥꯗ ꯃꯣꯏ ꯃꯅꯨꯡ ꯆꯟꯗꯣꯏꯁꯦ ꯀꯟꯀ꯭ꯔꯤꯠ ꯅꯥꯎꯟꯁꯤꯒꯤ ꯃꯅꯨꯡꯗꯀꯣ ꯑꯟꯀꯥꯎꯟꯇꯦꯕल ꯅꯥꯎꯟ ꯍꯥꯏꯔꯒꯅ ꯏꯁꯤꯡ ꯍꯥꯏꯁꯤꯕꯨ ꯃꯁꯤꯡ ꯊꯤꯕ ꯌꯥꯕ꯭ꯔꯥꯅꯦ ꯏꯁꯤꯡꯁꯤ ꯕꯇꯟꯗ ꯍꯥꯟꯖꯤꯜꯂꯒꯗꯤ ꯃꯁꯤꯡ ꯊꯤꯕ ꯌꯥꯅꯤ ꯕꯇꯟꯗ ꯍꯥꯟꯖꯤꯟꯗ꯭ꯔꯒꯗꯤ ꯏꯁꯤꯡꯁꯤꯕꯨ ꯏꯁꯤꯡ ꯀꯌꯥꯝ ꯂꯩꯔꯒꯦ ꯍꯥꯏꯁꯤ ꯃꯁꯤꯡ ꯊꯤꯕ ꯌꯥꯔꯣꯏꯗꯅ ꯏꯁꯤꯡ ꯍꯥꯏꯕꯁꯤ ꯃꯁꯤꯡ ꯊꯤꯕ ꯌꯥꯗꯦꯅ ꯏꯁꯤꯡ ꯑꯃ ꯏꯁꯤꯡ ꯑꯅꯤ ꯏꯁꯤꯡ ꯑꯍꯨꯝ ꯀꯅ ꯍꯥꯏꯕ꯭ꯔꯥꯅꯦ ꯏꯁꯤꯡ ꯕꯇꯟ ꯑꯃ ꯏꯁꯤꯡ ꯕꯇꯟ ꯑꯅꯤ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏ ꯏꯁꯤꯡ ꯍꯥꯏꯕ ꯏꯁꯤꯡꯁꯤꯗꯗꯤ ꯃꯁꯤꯡ ꯊꯤꯗꯦꯅ ꯔꯥꯏꯁ ꯆꯦꯡꯁꯤꯕꯨ ꯃꯁꯤꯡ ꯊꯤꯕ꯭ꯔꯥ ꯆꯦꯡꯗ ꯃꯦꯔꯨꯛꯇ ꯑꯣꯜꯂ ꯆꯦꯡ ꯃꯦꯔꯨꯛ ꯑꯃ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯆꯦꯡ ꯃꯔꯨꯗꯨꯕꯨ ꯑꯃ ꯑꯅꯤ ꯑꯍꯨꯝꯅ ꯊꯤꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯦꯕꯀꯣ ꯑꯁꯤꯕꯨ ꯑꯟꯀꯥꯎꯟꯇꯦꯕल ꯅꯥꯎꯟ ꯀꯧꯋꯦꯕ ꯁꯤꯒꯤ ꯀꯟꯀ꯭ꯔꯤꯠ ꯅꯥꯎꯟꯁꯦ ꯅꯥꯎꯟꯒꯤ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦ ꯑꯦꯕꯁꯇ꯭ꯔꯦꯛ ꯍꯥꯏꯕ ꯑꯃ ꯀꯟꯀ꯭ꯔꯤꯠ ꯍꯥꯏꯕ ꯀꯟꯀ꯭ꯔꯤꯠꯁꯤꯕꯨ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦꯗꯅ ꯀꯥꯎꯟꯇꯦꯕल ꯑꯅ ꯑꯟꯀꯥꯎꯟꯇꯦꯕल ꯑꯅ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯀꯟꯀ꯭ꯔꯤꯠꯁꯦ ꯑꯅꯤ ꯅꯠꯇꯕ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯃꯔꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏꯑꯕ ꯀꯔꯤꯅ ꯄ꯭ꯔꯣꯄꯔ ꯅꯥꯎꯟ ꯀꯃꯟ ꯅꯥꯎꯟ ꯃꯦꯇꯔꯤꯌꯦꯜ ꯅꯥꯎꯟ ꯀꯂꯦꯛꯇꯤቭ ꯅꯥꯎꯟ ꯑꯅ ꯁꯨꯃꯥꯏꯅ ꯃꯔꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏꯑꯕꯀꯣ ꯁꯤꯒꯤ ꯄ꯭ꯔꯣꯄꯔ ꯅꯥꯎꯟ ꯍꯥꯏꯔꯒꯅ ꯀꯃꯟ ꯅꯥꯎꯟ ꯄ꯭ꯔꯣꯄꯔ ꯅꯥꯎꯟ ꯍꯥꯏꯔ ꯀꯩꯀꯩ ꯆꯟꯗꯣꯏꯕ ꯀꯃꯟ ꯅꯥꯎꯟ ꯍꯥꯏꯔ ꯀꯩꯀꯩ ꯆꯟꯗꯣꯏꯕ ꯃꯦꯇꯔꯤꯌꯦꯜ ꯅꯥꯎꯟ ꯍꯥꯏꯔ ꯀꯩꯀꯩ ꯆꯟꯗꯣꯏꯕ ꯀꯂꯦꯛꯇꯤቭ ꯅꯥꯎꯟ ꯍꯥꯏꯔ ꯀꯩꯀꯩ ꯆꯟꯗꯣꯏꯕ ꯍꯥꯏꯁꯦ ꯑꯩ ꯃꯈꯥꯗ ꯅꯩꯅꯔꯛꯀꯦꯀꯣ ꯇꯞꯅ ꯑꯃꯃꯝ ꯂꯧꯈꯠꯂꯒ ꯑꯦꯛꯖꯥꯝꯄꯜꯒ ꯂꯧꯈꯠꯂꯒ ꯅꯩꯅꯁꯦꯕꯀꯣ ꯁꯤꯗ ꯌꯦꯡꯉꯣ ꯁꯤꯒꯤ ꯄ꯭ꯔꯣꯄꯔ ꯅꯥꯎꯟ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯈꯪꯅꯅꯤ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯈꯪꯅꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯇꯣꯝꯕ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯈꯣꯏꯔꯥꯛꯄꯝ ꯇꯣꯝꯕꯗꯨ ꯅꯠꯇ꯭ꯔꯒ ꯂꯩꯇꯥꯟꯊꯦꯝ ꯇꯣꯝꯕꯗꯨ ꯇꯣꯝꯕ ꯍꯥꯏꯔ ꯈꯪꯅꯗꯣꯏꯁꯦ ꯃꯥ ꯈꯛꯇꯅꯦꯕ ꯏꯁꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯃꯉꯣꯟꯗ ꯈꯛꯇ ꯈꯪꯅꯗꯣꯏꯅꯦꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯄꯤꯕ ꯍꯩꯔꯣꯛ ꯍꯥꯏꯕꯁꯤ ꯈꯪꯅꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯍꯩꯔꯣꯛ ꯂꯝꯁꯤ ꯈꯛꯇꯅꯦꯕ ꯈꯪꯅꯗꯣꯏꯁꯦ ꯏꯝꯐꯥꯜ ꯍꯥꯏꯔꯒ ꯏꯝꯐꯥꯜꯗꯨ ꯈꯛꯇꯅꯦꯕ ꯂꯝꯗꯨꯅꯦꯕ ꯈꯪꯅꯗꯣꯏꯁꯦ ꯏꯁꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯗꯦꯜꯂꯤ ꯍꯥꯏꯔ ꯗꯦꯜꯂꯤꯅꯦꯕ ꯈꯪꯅꯗꯣꯏꯁꯦ ꯏꯁꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯃꯥ ꯈꯛꯀꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯄꯤꯔꯒ ꯈꯪꯅꯔꯤꯕ ꯃꯃꯤꯡꯗꯣ ꯑꯗꯨꯕꯨ ꯄ꯭ꯔꯣꯄꯔ ꯅꯥꯎꯟ ꯍꯥꯏꯅ ꯀꯧꯅꯦꯕ ꯔꯥꯝ ꯍꯥꯏꯕꯁꯤ ꯃꯤ ꯑꯃꯗ ꯄꯤꯕ ꯃꯃꯤꯡꯅꯤ ꯏꯟꯗꯤꯌꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯁꯤꯗ ꯄꯤꯕ ꯃꯤꯅꯤ ꯃꯥ ꯈꯛꯇꯅꯤ ꯈꯪꯅ ꯑꯇꯣꯞꯄ ꯈꯪꯕ ꯌꯥꯕ ꯅꯠꯇꯦ ꯒꯪꯒꯥ ꯇꯨꯔꯦꯜ ꯑꯃꯗ ꯄꯤꯕ ꯃꯃꯤꯡꯅꯤ ꯃꯥ ꯈꯛꯇꯅꯤ ꯈꯪꯒꯗꯣꯏꯁꯦ ꯁꯨꯃꯥꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛꯇꯪ ꯈꯪꯅꯅꯉꯥꯏꯒꯤ ꯊꯣꯜꯂꯤꯕ ꯃꯃꯤꯡꯗꯣ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯔꯗꯇꯣ ꯑꯗꯨꯕꯨ ꯄ꯭ꯔꯣꯄꯔ ꯅꯥꯎꯟ ꯀꯧꯋꯦꯕ ꯑꯗꯨꯒ ꯀꯃꯟ ꯅꯥꯎꯟ ꯍꯥꯏꯔꯒꯅ ꯑꯃꯈꯛꯇꯪ ꯍꯥꯏꯔꯒ ꯌꯦꯡꯉꯣ ꯑꯃꯈꯛꯇꯪ ꯍꯥꯏꯔꯒ ꯒ꯭ꯔꯨꯞꯇꯨꯝ ꯄꯨꯂꯞ ꯈꯪꯗꯣꯏ ꯕꯣꯏ ꯍꯥꯏ ꯀꯥꯟꯗ ꯕꯣꯏꯕꯨ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯦ ꯂꯣꯏ ꯆꯟꯈ꯭ꯔꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯑꯃꯈꯛꯇꯪ ꯍꯥꯏꯔꯒ ꯂꯣꯏ ꯈꯟꯈꯤ ꯀꯥꯎ ꯍꯥꯏꯀꯥꯟꯗ ꯅꯪ ꯎꯗꯣꯏꯁꯦ ꯑꯩꯈꯣꯏ ꯏꯀꯥꯎ ꯑꯩꯈꯣꯏꯗ ꯂꯩꯕ ꯁꯟꯗꯨꯁꯨ ꯃꯣꯏ ꯌꯨꯝꯗ ꯂꯩꯕ ꯁꯟꯗꯨꯁꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯕ ꯁꯟꯗꯨꯁꯨ ꯁꯟ ꯍꯥꯏꯕ ꯁꯟꯁꯦ ꯂꯣꯏ ꯈꯪꯈꯤꯗ꯭ꯔꯥ ꯁꯨꯃꯥꯏꯅꯀꯣ ꯁꯨꯃꯥꯏꯅ ꯑꯃ ꯍꯥꯏꯔꯒ ꯄꯨꯂꯞ ꯈꯪꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯃꯟ ꯅꯥꯎꯟ ꯀꯧꯋꯦ ꯔꯤꯚꯔ ꯍꯥꯏ ꯀꯥꯟꯗ ꯒꯪꯒꯥ ꯔꯤꯚꯔꯁꯨ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯔꯤꯚꯔꯁꯨ ꯍꯩꯔꯣꯛ ꯔꯤꯚꯔꯁꯨ ꯇꯨꯔꯦꯜ ꯏꯝꯐꯥꯜ ꯔꯤꯚꯔꯁꯨ ꯋꯥꯡꯖꯤꯡ ꯔꯤꯚꯔ ꯔꯤꯚꯔ ꯍꯥꯏꯕ ꯔꯤꯚꯔ ꯈꯨꯗꯤꯡꯃꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯄꯔ ꯅꯥꯎꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯣꯜꯂꯤ ꯃꯃꯤꯡ ꯈꯨꯗꯤꯡꯃꯛꯇꯣ ꯔꯤꯚꯔ ꯀꯃꯟ ꯅꯥꯎꯟꯁꯤꯗ ꯄꯨꯂꯞ ꯁꯝꯖꯤꯜꯂ ꯑꯃꯈꯛ ꯑꯣꯏꯅ ꯈꯥꯏꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯑꯃꯨꯛ ꯀꯂꯦꯛꯇꯤꯚ ꯅꯥꯎꯟ ꯍꯧꯖꯤꯛꯀꯤ ꯀꯃꯟ ꯅꯥꯎꯟꯗꯨꯒꯨꯝꯕꯅꯦꯕ ꯁꯤꯁꯦ ꯑꯗꯨꯕꯨ ꯀꯃꯟ ꯅꯥꯎꯟꯗꯨꯗꯒꯤ ꯁꯤꯅ ꯀꯩ ꯊꯣꯛꯀꯦ ꯁꯤꯅ ꯑꯃ ꯑꯅꯤꯗ ꯈꯔ ꯇꯥꯁꯤꯜꯂꯅꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯌꯨꯝꯗ ꯌꯣꯛꯄ ꯁꯟ ꯑꯃꯅꯤ ꯇꯥꯁꯤꯜꯂꯅꯤ ꯁꯤꯒꯤ ꯒ꯭ꯔꯨꯞꯁꯤꯒꯤ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯔꯠ ꯍꯥꯏꯔꯅꯦꯕ HERD ꯍꯔꯠ ꯑꯅ ꯍꯥꯏꯔꯅꯦꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯐꯨꯠꯕꯣꯜꯒꯤ ꯁꯥꯟꯅꯕ ꯃꯤ ꯑꯃꯅꯤ ꯈꯣꯝꯖꯤꯜꯂꯅꯤ ꯑꯗꯨꯒ ꯃꯣꯏꯁꯦ ꯇꯤꯝ ꯑꯃꯅꯦꯅ ꯊꯣꯜꯂꯅꯦꯕ ꯇꯤꯝꯅꯤ ꯍꯥꯏꯗ꯭ꯔꯅꯦ ꯁꯨꯃꯥꯏꯅ ꯒ꯭ꯔꯨꯞ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯁꯤꯜꯂ ꯀꯂꯦꯛ ꯇꯧꯔꯒ ꯃꯈꯣꯏꯗ ꯊꯣꯜꯂꯤꯕ ꯃꯃꯤꯡꯗꯣ ꯑꯗꯨꯕꯨ ꯀꯂꯦꯛꯇꯤꯚ ꯅꯥꯎꯟ ꯀꯧꯋꯦꯕꯀꯣ ꯁꯨꯃꯥꯏꯅ ꯏꯆꯝ ꯆꯝꯅ ꯈꯪꯉꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯦꯇꯔꯤꯌꯦꯜ ꯅꯥꯎꯟ ꯌꯦꯡꯉꯣ ꯃꯦꯇꯔꯤꯌꯦꯜ ꯅꯥꯎꯟ ꯃꯦꯇꯔꯤꯌꯦꯜ ꯅꯥꯎꯟ ꯍꯥꯏꯔꯒ ꯀꯔꯤ ꯈꯪꯅꯅꯤ ꯃꯦꯇꯔꯤꯌꯦꯜ ꯅꯥꯎꯟ ꯍꯥꯏꯔꯒ ꯄꯣꯠꯁꯛ ꯑꯃꯗ ꯊꯣꯟꯕ ꯃꯃꯤꯡꯅꯦꯕ ꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯋꯦ ꯀꯥꯟꯗ ꯃꯥ ꯏꯆꯝ ꯆꯝꯅ ꯁꯨꯃꯥꯏꯅ ꯈꯪꯉꯣ ꯁꯤꯒꯤ ꯄꯣꯠꯁꯛꯁꯤ ꯃꯇꯨꯝ ꯏꯆꯥꯎ ꯆꯥꯎꯅ ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯂꯩꯔꯒꯁꯨ ꯃꯥꯁꯦ ꯃꯃꯤꯡ ꯍꯣꯡꯉꯣꯏ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯅ ꯂꯩꯔꯒꯁꯨ ꯃꯥꯁꯦ ꯃꯃꯤꯡ ꯍꯣꯡꯉꯣꯏ ꯁꯝꯅ ꯌꯦꯡꯁꯦ ꯁꯅꯥ ꯁ꯭ꯋꯥꯏ ꯆꯥꯎꯕ ꯃꯇꯨꯝ ꯑꯃ ꯄꯥꯏꯕ ꯁꯤ ꯀꯩꯅꯣ ꯁꯅꯥ ꯍꯥꯏꯅꯦ ꯀꯨꯞꯅ ꯊꯨꯒꯥꯏꯔ ꯃꯀꯨꯞ ꯑꯝꯇ ꯉꯥꯏꯔꯀꯥꯟꯗ ꯁꯤꯁꯦ ꯀꯩꯅꯣ ꯍꯥꯏ ꯁꯅꯥꯅꯦ ꯍꯥꯏꯅꯦ ꯍꯣꯡꯕ꯭ꯔꯥ ꯁꯨꯡꯍꯣꯡ ꯍꯣꯡꯗꯦꯗꯅ ꯁꯨꯃꯥꯏꯅ ꯁꯨꯡꯍꯣꯡ ꯍꯣꯡꯗꯕ ꯈꯖꯤꯛꯇꯪ ꯂꯩꯔꯁꯨ ꯍꯣꯡꯗꯕ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯍꯣꯡꯗꯕ ꯁꯤꯒꯨꯝꯕꯁꯦ ꯀꯩ ꯀꯧꯋꯦꯕ ꯃꯦꯇꯔꯤꯌꯦꯜ ꯄꯣꯠ ꯀꯔꯤꯅ ꯁꯥꯔꯛꯄꯅꯣꯒ ꯍꯥꯏꯔꯒꯁꯨꯀꯣ ꯁꯤꯒꯨꯝꯕꯁꯦ ꯀꯔꯤ ꯀꯧꯋꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯃꯦꯇꯔꯤꯌꯦꯜ ꯅꯥꯎꯟ ꯍꯥꯏꯅ ꯀꯧꯗꯣꯏꯅꯦꯕꯀꯣ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯈꯪꯒꯗꯣꯏꯁꯤ ꯌꯦꯡꯉꯣ ꯀꯣꯄꯔ ꯍꯥꯏꯔꯒꯁꯨ ꯀꯣꯄꯔꯗꯣ ꯑꯆꯧꯕ ꯑꯣꯏꯔꯦ ꯈꯜꯂꯁꯤ ꯃꯇꯨꯡ ꯌꯥꯝ ꯆꯥꯎꯕ ꯑꯣꯏꯔꯦ ꯈꯜꯂꯣ ꯅꯠꯇ꯭ꯔꯒ ꯏꯆꯥꯎ ꯐꯅꯌꯥꯝ ꯆꯥꯎꯒꯦ ꯆꯥꯎ ꯐꯅꯌꯥꯝ ꯄꯤꯛꯀꯦ ꯄꯤꯛꯎ ꯃꯥꯏ ꯃꯃꯤꯡꯁꯦ ꯀꯌꯥꯝ ꯌꯥꯝꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯗꯦꯗꯅ ꯁꯨꯡꯍꯣꯡ ꯑꯗꯨꯃꯥꯏꯅ ꯄꯣꯠꯁꯛ ꯑꯃꯒꯤ ꯃꯥꯒꯤ ꯆꯥꯡꯅ ꯃꯥꯁꯦ ꯃꯥꯏ ꯃꯃꯤꯡꯁꯦ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤꯗꯅ ꯍꯥꯞꯄꯛꯀꯅꯦꯕ ꯃꯁꯤꯁꯦ ꯃꯦꯇꯔꯤꯌꯦꯜ ꯅꯥꯎꯟ ꯑꯗꯨꯅ ꯄꯣꯠꯁꯛ ꯑꯃꯗ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯃꯃꯤꯡꯗꯨꯕꯨ ꯄꯣꯠꯁꯛ ꯑꯃꯗ ꯄꯣꯠꯁꯛꯇꯅꯤꯀꯣ ꯁꯤꯅ ꯊꯋꯥꯏ ꯄꯥꯟꯗꯕ ꯄꯣꯠꯁꯛꯇ ꯄꯤꯕ ꯃꯃꯤꯡꯅꯤ ꯉꯁꯥꯏ ꯑꯦꯅꯤꯃꯦꯜꯗ ꯄꯤꯕ ꯃꯃꯤꯡꯗꯨꯒ ꯑꯦꯅꯤꯃꯦꯜꯗ ꯄꯤꯕꯗꯨ ꯀꯥꯎ ꯍꯥꯏꯔ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯆꯠꯈꯤꯗ꯭ꯔꯥ ꯑꯍꯤꯡꯕꯗ ꯄꯤꯕ ꯃꯃꯤꯡꯅꯤ ꯑꯗꯨ ꯁꯤꯅ ꯄꯣꯠꯁꯛꯇ ꯄꯤꯕ ꯃꯃꯤꯡ ꯀꯣ ꯏꯆꯝ ꯆꯝꯕ ꯄꯣꯠꯁꯛꯇ ꯄꯤꯕ ꯃꯃꯤꯡ
ꯑꯁꯤꯕꯨ ꯀꯔꯤ ꯀꯧꯋꯦꯕ ꯃꯦꯇꯔꯤꯌꯦꯜ ꯅꯥꯎꯟ ꯀꯧꯋꯦ ꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔꯒ ꯅꯥꯎꯟꯒꯤ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯄ ꯀ꯭ꯂꯥꯁ 12 ꯐꯥꯎꯗ ꯂꯩꯔꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯅꯥꯎꯟ ꯍꯥꯏꯕ ꯅꯥꯎꯟꯁꯤꯗ ꯆꯪꯒꯗꯕ ꯃꯔꯨ ꯑꯣꯏꯕꯁꯤꯡꯗꯣ ꯁꯤꯗ ꯂꯣꯏꯅ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯥꯎꯟꯁꯤꯃ ꯅꯣꯏꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯈꯪꯕ ꯂꯣꯏꯔꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄ꯭ꯔꯣꯅꯥꯎꯟꯁꯤꯃꯨꯛ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯁꯤ ꯑꯣꯀꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ